Narendra Modi na Manipur Lakhiba du Prime Minister Oina Lakhiba Natte BJP Damak Lakhibani haina veteran politician Okram joina Fongdokre BT Rota Laiba Congress Bhavan Danga si Pangthoki Babaugi Mifam Amada Okram joina Makatara Duna Hai Tha Sikitara Humdoida India gi Prime Minister na Manipur Laklam Khibadu Hauzik Lamdamase the Thok Libairanga Siloshina Bamadi Manipur Miam gi Yaifana Bagi Damak Laklam Kibanate Hauzik BJP gi MLA Singi Damak Marakta Wakhalon Manada BJP party ki oina laklambani leibak ama sembada ruling party amadi opposition party animak mathau tai Narendra Modi na Manipur miyamgi yaifanaba laklam patarabadi kanglada pangthokiba thawramaduda opposition de leiba political party amadi CSO sing su saruk ya halamgadabani haiki Kuki MLA Tarana, Kuki Singi Tongan administration ama pinabagi damak Prime Minister the memorandum pisinduna Manipur Tugaina Bokhona Rakpada Manipur Legislative Assembly na Kuki MLA Taragi Matak Tamadu Yade Haibangam Dribagarigino Hainasu Okram join Hanki. Matamamada Chief Minister Oiramba Nong Thomam Birena, BJP gi MLA Kuntrani Thoi Mai Paklabadi, Manipura si Sanalebak Ontokani Haikibadu, Hauzikti Ku Lebak Oina Ole, Prime Minister Haiba si Miyam gi Luchingba Mapimapa Oiribani, Mahak na Miyam gi Leita Laira Awa Ana ko Khanduna, Awa Pagi Pite Thokfam Thokpani. Prime Minister Narendra Modi na BJP gi Khakna Tabida, Miyam gi Luchingba Amoina, Manipur Miyam gi Damak Amukhana Lakpiu Haina, Okram O Joina Makataki. Manipur da BJP ki khatnabagi double engine gi engine nama pokhai bagi mera moto boina prime minister oina lakhidre ma prime ministry oina lakre ma lai hawjik Manipur sana laiba wonbai mawta Manipur has become a cool laiba gamen nama harik di ruling opposition ga duni adubo opposition baton tok da habsti barot kumba phaidagi chawa democratic country da di onthona thiba setback amni aduna governor gi rajbhavan ji asondana ri thambang sanglen leire taiwan tu tekta sondana governor ji gina khoimung sanglen tare rajniti gi Narendra Modi ji to purely BJP gi vision ne praja gi yaude yam gi yaude prime minister ne laktabani prime ministry hoina double engine gi BJP gi Manipur yena bagi Manipur gi hojik lai ba crisis sikari dei kai dei thore BJP manunda Manipur yena dei thoro kore kari mo kanda sometimes Manipur da label sing bakharana sometimes Manipur gi upanda label sing bakharana sometimes kari mo kanda Manipur gi BJP ki headquarter da leiba achobul sing bakharana kuki gi dabi pigani haidana hajalu koire bisigi akoi gi lane aduna akoina samna awik laidiba Manipur gi crisis assess sigi responsibility it is the BJP party and it is the BJP government moina masi punu mo chi thon bani haina akoina lawe